Phawgak sau ikhai da Changsinkhiba Lansin Lakpa Singna Mayum Tamna amuka Changsin Lakpa Security ga Muknakhre Nahandagi Manipur da lengak nasindna haudokhiba Sangai Festival gi ahanba numittagi hauduna Kwaktagi Sericulture Complex da saba prefabricated housing da sangjapam lawrakliba Changsinkhiba amasung Torbung Bangladagi Lansin Lakpa Idp Singna makhoi masagi mayumda hanjinjarage haiduna Changsin Lakpa khongjangda security ga mungnabadagi MIYOI khara asok apan yawkhraba matungda ngarangsu amuk hana makhoi masagi mayumda hanjinjarage haidna Torbung Bangla Tamna Changsin Lakpada amuka sumungnakhre ngarang nungtin pung ani khara helakpada Idp Singna Sangai Festival pangthokpa yaningde amasung highway singda free movement tawhalu NRC chana halu amadi Idp Singbu masagi mayumda hanjil halu haina iba placard amadi banner sing pajuna Changsinkhiba amasung Torbung Banglada hauba lehauba masagi mayum singda hanjil lagani haibagi khongsa chatpa haurakhe khongsat adu Bisnupur gi commando amadi RAF ki combined team na Phawgak sau ikai yoramdai da thatke security gi thawong aduda Idp Singga nakal ani ke marakta ngahak mungnaki adubu police ki maikaidagi Phawgak sau amasung Torbung gi ngamkhai fawba peace rally oina chatpadi yagani hairakpadagi Idp Singna paiba placard amasung banner thaba demand sing kholau oina lauraga chatke loinana makhoina leiragliba prefabricated house ki gate mamangda wakat khongjang changsinkhi khongjang asida saruk yakiba Changsinkhiba gi khuga tampaktagi khetri mayum ibungona paumi singda hai ngarangi protest ngasigi protest asi isa gi mayumda hanjindringa Sangai Festival pangthokliba asi yaningde haiduna Changsin bani PR lengakna Manipur da ingtapal leire haina festival asi pangthokpirabanina aikoi su isagi yumda hanjinjarage haina yum tamna Changsin Lakpa ni haiduna police amadi central force na smoke bomb na singba kaptuna amuk hana tankai bire ngarang dagi hauna khongjang Changsin Lakpa asok apan kya su yawhan bire adubu festival asi makhata na chatharaklabadi Idp Singna leptna khongjang Changsinkhiga ni haike Changsin Lakpa Meitei Thenganaba Kuki Singna Ccpur da semsakre Sangai Festival pangthokpa yaningda bagi mayokta Meitei Idp Singna Torbung Kangwai gi buffer zone lanthoklaga Ccpur Tamna Changsin Laknaba lakholakhibagi matangda Kuki Zo Council na nungnang bufungdokre Council asina thadurakpa chelamana hai Kuki Zo Puruk ki MIYOI Singna ingtapa phibam kahendana bagi pandamda buffer zone lanthoktana leirakhibani Meitei Singna buffer zone lansillaklagadi chapchana Kuki Zo Singna Thenganaba semsare hairi Sangai Festival loidriba fawba ikalna konba area da makhal amatagi HAROU KUMHEI amata pangthokpa yaroi Meitei Singbuna relief camp ta thamlaga Kuki Singna mayumda hanjinhanba Kuki Singna Sangai Festival silakpa yaningde kokomi amadi Idp Singna changsilliba khongjang maramsai Sangai Festival loidriba fawba ikalna konba area da makhal amatagi HAROU KUMHEI amata pangthokpa yaroi haina iramdam kanba loop ikalgi advisor ningthau khongjam Sanatomba Meitei na paumi singda phungdokre wafam asi lamboi khongnang khongda leiba ikalgi office ta ngarang pangthokhiba paumi singa unabada Sanatomba na phungdokhibani mahakna makhata na hai khunrakpam kendragi manung channa changnung chingmang Kuki khulgi khunja singna hojik mayumda hanjilhaga Kulai matik sana paiba terrorist singna ngakuna leibada lengakna kari suhaidana leihali khunrakpam kendragi ikau Dolai Thabi Sadu Yengkhuma na singba Meitei taba khulgi khunja singna relief camp ta awaba khangduna thambiri aduna singdana lo ama tamdana lo ama sanabigi phibam da thamlaga Sangai Festival silaga sigumba michang mikhai naiba thawong singkopsina bahona bani haina lawi haike mahakna makhatana hai maram asida kokomi amadi Idp Singna Sangai Festival mayokta Changsin Lakpa khongjang khudingma ikalna sawale ikalna konba area dagi Sangai Festival asigi cultural program da artist amata saruk yabe yaroi karigumba namduna saruk yaram labadi festival loikrabasu miyamgi thoram singda yawhaloi festival asi loidriba fawba ikalna konba area da makhal amatagi HAROU KUMHEI amata pangthokpasu yaroi haina phungdokhi loinena Sangai Festival pangthokpiganu haina khongjang Changsinkhiba Idp Singgi mathakta security force na fu chaibagi tabak chathakiba adu yamna pangdabi thawongni ikalna thawong adu condemn tawi matungda sigumba thakdok asi amuk hana thoganbiganu haina suphungdokhi Imphal Cycle Lambe numit 15 gi manungda semjindrabade khongjang changsilagani Imphal Cycle Lambe asi lengaki mari leinaba MIYOI Singna ngasidagi hauraga numit 15 gi manungda semjinbidrabadi makhal kaya gi khongjang changsilagani amasung khongjang adu tholakpa apaphatagi teksak kumnamak lengangna pugodabani haina Imphal Cycle Road Joint Development Committee
SRJDC na ngarang Pangai Yangdong Youth Development Association gi office pangtokpa paugi phamda laktokre paugi mifam asida committee convener Tonjam Somojit Singna hai matam kyagi mamangdagi semjin biduna laklaba lambi paring asi sembi naba PR lengak laktringai digi hauna masigi mamangda leiramba lengak atuda kyara khanna haijakre adubu ngasi phawda semjin biraktabadagi governor da memorandum amasung masigi reminder fawa pikhrabasu Migeng changlaktabadagi ngasi ultimatum ama pisilagani lambi paring asi ahing nungtin khakna masing thingamdraba pot puba gari kyano overload ta chatpa amadi lenga ki tongan ba loisang singi employees sing yauna paramilitary force ki personnel sing deploy tawbugi heavy vehicles sing chatpana lambi asi fibam ka hena soksilakle mairoi singna mahitam ba chatpada yobang amhandre lambi asi gupulna maram oiraga chathok chatsin tawriba miyoi Khakta natana lambi asigi nagyata leiriba yumthong kayagi mioyisingdasu awab mayok nahalei lambi paring asida masing thingamdraba accident kaya thoktuna asok apan amasung asi ana kaya yaure haike ngarangi pawgi mifamda matam kuinadagi hauna lambi asigi paring da leirakliba club ki mihusing amasung pangai gi ima ibelsing su saruk yakhi haire matam sanglaba NPP manunggi wathok loisinaba khut tharakle Lohor Foje President Hapkre Working President ahum Lokenda Si Whip Hapkre National Democratic Alliance ki mapang ama oina Manipurda lengak paiba yaukhiba National People's Party NPP manungda matam sangna leirakpa yanadaba sing Taisinanabagi pandamda handakta nauna party asita sanglakhiba Dr. Lohor S. Fojebu Manipur State Unit ke President oina hablakre NPP gi National President Cornat ke Sangmana ngarang thokiba notification amagi matung inna Outer Manipur Parliamentary Constituency ke MP oiramba Fojebu State ke President hablakhibani masigalonena makoi masel gi marakta nahan makhai mukna duna leiramba MLA ahumda working president su hapsinkre nauna working president puranaba notification thokraba MLA ahum adudi Khatrigao Aslambi constituency gi MLA Sheikh Nurul Hassan Moirang Aslambi constituency gi MLA Thongam Santi amasung Tamelong Aslambi constituency gi MLA Jamhenglung Panmaini matam sangna party gi sip whip oiduna leiramba Sheikh Nurul Hassan na working president oina purakhraba tungda hangduna lehauba sip whip ke fam ase Wangoi Assembly constituency gi MLA KS Lokenda hablakre hari sedasida nongthombam Birena Lusingba lengak leiringaida NPP na and Biren CM phamdagi lauthoknaba demand tawrakhe demand aduga mari leinana matamdugi lengak tudagi party asigi MLA tarukna support withdraw tawkhe Adumoy nambang MLA taruk ki manungda khaibok amadi hanagi je minister and Birenga yamna naksinana leikhibana maram oiduna naksinariba MLA amagi mathakta disqualified tawnaba Manipur Legislative Assembly speaker gi tribunal da che tharakhiba leikhi hairi Ayaba yaudana Indian made for liquor SUNGLAMBA MIYOI taret police na fare ayaba yaudana DIC liquor amadi Indian made for liquor IMFL sungba singi mathakta Manipur Police na miyoi taret fare faraba miyoi singa dugi manungda Manipurdagi miyoi ama amasung Assamdagi taruk yauri Imphal West District ke Fayeng Bazarda kanglon kaina yusung le haiba kaknaba paw ama fangbadagi police na tihumbagi tabak sathabada miyoi singa du phagat pangamkhibani faraba miyoi sing adudi Jiribam District ki Dibong manung sanba kadam taladagi Chingakham Bihari Assamgi Dibugar manung sanba Borbari Gondagi Madap Lahon Dibugar Barvildagi Chandal Lahon Assamgi Demazi District manung sanba Geluwali dagi Riman Nio Dibugardagi Budesor Nio Demazidagi Hamanta Niok amasung Demazi District manung sanba Geluwardagi Tilak Niokni Miyoi singadudagi liter chani chanba steel gi drum kamarum phanglei alcohol oiramba yai tingnaba mahiga konana phagat pangamkhi yugi manam nuksina ba posak yawba plastic drum bottling machine ahongba bottle amadi McDowell thaba sticker kamarum su phangkhe miyoi sing aduna yu sunglaba matungda hongdok hongjin tawbada sizinaba angangba masugi mini truck amasu phagat pangamkhi Delhi Police na kanglon gi wangmada khulai lalonba sing phagat khre China na saba khulai sing Pakistan dagi pusila I khangbangam khre
Delhi Police Satharakpa Singtharaningai Oiba Khongthang Amada Kanglongi Wangmada Khusu Khulai Lalonba Khutpu Ama Phagatkibaga Loinana Kanglongi Wangmada China amasung Turkey na saba Khusu Khulai Sing Pakistan lomdagi pusilakhi haiba khangba ngamki China amasung Turkey na saba Khusu Khulai Sing Pakistan dagi pusilakhiba adu Lawrence Bigoi Bambiha amasung Gogi Mansu Baina Singba Mathong Sadraba Geng Khupu Singini Hairi Kanglongi Wangmada Khusu Khulai Lalonba Sing adu Pakistan gi Inter-Service Intelligence ISI ga mari lainabada natana China amasung Turkey na saba Apaba makhalgi khulai sing India da pusilaktuna lenga ki konung New Delhi amasung akoibada lairiba state singda mihat mipun amasung mipa mipun gi thabak sing chathabada sizinari hairi Kanglon gi wangmada khulai lalonba singna India da Punjab tagi drone sizinaduna pusilaklaba matungda geng khupu asida khulai sing adu sizinakibani hairi khulai lalonbada senaba MIYOI mari Delhi gi Rohini jaga dagi fagalakpa ngamle haina Delhi police na phongdokhibaga loinana mara lairaba MIYOI sing adu Punjab amasung Uttar Pradesh tagi ni Fagalaba Khulai Lalonba Sing adudagi afaba makhalgi pistol yauna khulai kya su fagatpa ngamle hairi Lebananda Ijaren na landaba lepnaba amasung khudum chaliba ngangkhoi gi sing handoraknaba taksinkhre Lebanon gi president Joseph Aoun na Ijaren Lanmina Lebananda da landaba lepnabagi warosin puraknabagi yana cherol thamnaba tharang tawre haina phongdokpaga loinena Ijaren na khudum chaliba ngangkhoi gi sing mangasu handoraknaba taksinkhre haukiba sahida Ijaren amasung Hezbollah gi marakta sokna riba lan asi lepkhibadagi hauduna Ijaren na yana khiba sing khongoina duna Lebanon gi mathakta leptana landaraktuna mafam kya khudum chansinduna thamlakhibani Lebanon gi Independence Day gi thoranga mari Television da pikiba warol amada President Joseph Aoun Lebanese ki Lanmi Singna mafam kayada mathau tawhannaba thorang tawgna leire masina maram oiduna Israel gi Lanmi Sing sungsoi soidana handokhigadabani haiki President Joseph na thamlakhiba warol sing adu Israel gi makaidagi karigumba wahai amata phongdorakpa lekidabaga loinana Lebanon da Israel na yana khiba sing khongoina duna Pak sanna landabagi thabakti nongmonomogi hengalakli haukiba leba pokpa numita su Lebanon gi city ama oiriba Saidonda leiba in Ill Hillway refugee camp ta Ijaren na bomb kapsinduna micham tara homdoi hatki kumja lisingani kulhomdoi gi October 9 dagi haukiba Ijaren amasung Hezbollah gi lan asina tha anirom di Lebanon da Ijaren na Pak sanna bomb kapsilaktuna landa silakpaga loinana leikha gi landa fawba changsilakhi hairi Ijaren amasung Hezbollah gi marakta ceasefire thamna khraba matungdagi hojik fawbada Israel lanmina MIYOI 453 hatkre amadi MIYOI 595 na asok apan nangankre hairi